Loop singna wakhallon manadana Tongan Tongan Thabak Toubagi Heinabi Thadoklasi haina. All Manipur Women Social Reformation Development Samaj ke President Thokchom Ramani na phongdokre. All Manipur Women Social Reformation and Development Samaj Nupi Samaj na sinduna. Maira paibi hagdokhiba nifumari raksuba palan thorong ngase Gem Hall da pangthokhi. Thoram aduda apunba Manipur kanba imalup amkil ge President Laurembam ngambi leima. Tami chingmi apunba nupi lup ki President Yambe Momon Laima, Khwairaman nupi kaitha semgat sagat lup ki President R.K. Radheshana, United Committee Manipur UCM ki President Y.K. Dhiren, United People's Front UPF ki President Nongthombam Rupachandra Amadi, Iraipak Ina Chanura Loina Silon Ichal ki President Tongbram Ongbi Ibemcha Susarukya ki, Thokchom Ramani na mahaki warolda, Haujek lamdam asida thoklibeirang asida CSO Amadi, Tongan Tongan balup singna makhoi gimingchat tanaba ima ibel singbu sizinabagi thawong asi toklasi karam balup na kari tauri haiba aikhoi loina khanglibani haujek lamdam asida thoklibairang asi athubada lengagle loishinbiu mamawi bising macha singidama khanbada yamna ware haiki Aikoye mayam kanana balai baki dama ke thorakwa nupi samaj ani on Manipur me chochere pometen di bon samaj se hojek lai ri base wari ba tauri puna ba se hogi ma tamda choye ba langi puna mak to tho ba khalan ba huju kai dong sige da khanbi o yam ware imai be ya ai hai je ai ni heli to ro mana ka wo to phai ba te do loina khanga boni ai bana nga chu hai ta bana nga chu mayam lai sia ngai ba mayam di option bilaga nupi nupa pun ama ka wona pulla da Manipur si kan jai ba kai da ko to tongan ta ro ai koi tongan ta wo pam je huju kabi ni ngai kana lai tra ba ai koi bo sho wana mayam si na kap tra ko ta lo yin lo ya da kap lai si kali ki khanda ba noi ba la je ti to sung ai koi kali lai ya khanda ba ta jau lai ai koi ye